ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤ ꯐꯖꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯩ ꯂꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯁꯃꯨꯗ꯭ꯔꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯏꯊꯠ ꯑꯃꯅꯤ꯫ ꯏꯊꯠꯁꯤꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯏꯆꯥ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯪꯅꯕ ꯏꯊꯠꯇ ꯆꯠꯁꯤ, ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯗꯨꯗꯒꯤ ꯊꯧꯖꯥꯜ ꯅꯤꯔꯨꯁꯤꯀꯣ, ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯨꯁꯤ꯫ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯊꯪꯅꯕ ꯏꯊꯠꯇꯗꯤ ꯃꯤ ꯇꯥꯗꯕꯗꯥꯏꯅꯦ? ꯆꯨꯝꯃꯤ, ꯃꯤ ꯄꯣꯡ ꯇꯥꯕ ꯏꯊꯠꯄꯨꯗꯤ ꯅꯠꯇꯦꯗ, ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒꯤ ꯆꯥꯛꯇꯥꯐꯝꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯂꯥꯏꯅꯤꯡꯕ ꯑꯃꯈꯛꯇꯤ ꯂꯩ, ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯨꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯉꯟꯕ ꯑꯌꯨꯛꯇ ꯐꯤꯁꯦꯡ ꯁꯦꯠꯂꯝꯃꯤ, ꯂꯥꯏꯅꯤꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯣꯔꯛꯄꯗꯨꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯗꯨ ꯃꯇꯣꯝꯇ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯛꯁꯤꯒ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯃꯈꯩ ꯀꯦꯔꯒꯁꯨ ꯊꯣꯔꯛꯂꯤꯅꯦ꯫ ꯃꯍꯥꯛꯅꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯦ ꯐꯖꯕꯒꯤ ꯌꯦꯡꯂꯤꯕꯣꯏ ꯈꯜꯂꯝꯅꯤ, ꯑꯩꯅꯗꯤ ꯊꯤꯃꯟꯕꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯦ, ꯍꯨ 8ꯃꯨꯛ ꯈꯥꯔꯦ, ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯦ, ꯑꯩꯅ ꯈꯔ ꯀꯦꯕꯁꯤꯗ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯍꯜꯁꯤꯗ ꯀꯔꯦꯝꯅꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯣ ꯀꯔꯤꯅꯣ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯗꯣꯏꯔꯣ? ꯆꯠꯄ ꯊꯦꯡꯈꯤꯅꯤꯌꯦ꯫ ꯍꯥꯏꯒꯤ ꯌꯥꯎꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯍꯤꯗꯨꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯊꯪꯅꯕ ꯏꯊꯠ ꯇꯥꯅ ꯍꯣꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯏꯊꯠꯇꯨ ꯌꯧꯔꯕꯗ ꯍꯤꯗꯨ ꯊꯥꯡꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯊꯠ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯋꯥꯡꯂ ꯋꯥꯡꯂꯕ ꯎꯊꯛꯇ ꯃꯀꯣꯟ ꯁꯥꯔꯒ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇ ꯏꯊꯠ ꯃꯅꯨꯡꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯅꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯒ ꯂꯥꯏ ꯅꯤꯡꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨ ꯎꯕꯗꯨꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯂꯥꯏꯅꯤꯡꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯃꯁꯥ ꯌꯥꯝꯅ ꯃꯣꯠꯂꯤ, ꯃꯁꯝꯗꯨꯁꯨ ꯀꯨꯔꯨ ꯇꯥꯕ ꯃꯈꯩ ꯁꯥꯡꯂꯝꯃꯤ, ꯃꯀꯣꯏꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯏ, ꯃꯁꯥꯗꯨꯁꯨ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯌꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯁꯛꯇꯝꯁꯤꯗꯅꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯗꯨꯗꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯕꯨ ꯈꯨꯔꯨꯝꯕ ꯅꯆꯥꯁꯤꯡ ꯂꯥꯛꯆꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯈꯨꯔꯨꯝꯕꯁꯤꯗ ꯂꯥꯏꯅꯤꯡꯕꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯩꯃꯥ, ꯂꯥꯛꯑꯣꯅꯦ, ꯅꯍꯥꯛꯁꯨ ꯏꯄꯥꯕꯨ ꯈꯨꯔꯨꯝꯂꯨ ꯂꯥꯎꯅꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯈꯤ,
Ihe, liap laga layu haibana tene. Lining ba ipase, khoiram mo haibane. Manung mapal pukning wakhal pumnamag, khangba uba ngamba lining ba adunadi, nupi atonbigi maongdu khanglammi. Nupi atonbisu tanna mapuroy ba na haibagi matung inna, lining baduda khurumgi haina non tharaklammi. Maduda manam aduna, mahak amuk kahena thuk laukre. Masidagidi mahak ok haiduna lining badugi makhongda osilaklammi. Matausida lining bado sauna hairakhi. He phattabi, nahak na aibu usitabagidamag, nahak su punsi suppa midi laredana, jiba panba khuding makna, hek yengbada hangoiba misak ama haibado oiro. Kudak aduda nupi atonbidugi unsadu musin musilaklammi aduga khuijilaklammi. Masa pumba apom atang apatpasingna yomkre. Mahaki oirakliba pibamsida mapuroiba phauba hainaramde. Adubu nupi ahaldudi yamna nungairamde. Ikhang khanghodana olakliba mahaki maong sadraba pibamduda nupi atonbidudi makhong makhut thillaga kaplammi. Matausida nupi ahaldudi yengba ngamdabadagi lainingbagi makhong pairaga manaw nupibu amukta phahanbiyu hairami. Lainingbana khummi. Ibema, haugatlo. Aibu sitabagi mahini mahakna phanglibase. Karisu khaluno. Adubu nupi ahaldunadi hanjin phahanbiyu haina haijarammi. Matamduda lainingbaduna amuk tharo olaga kapliba nupi atonbigi manakta changsilaklammi aduga hanglammi. Tao hey ibema, nahak tasengna hanagi mataududa hanjinba pamlabadi. Nahak afaba thabak tamag leptana tauba tai. Nahak na afaba thabak tauriba makhai. Nahaki unsa singdu tapna farakadauribani. Matamduda nupi atonbiduna kaplaga hairakhi. He athoiba, ayahak afaba ngakta taujake. Aigi haujik oiriba pibamse masida ai leiba ngamjaro. Aibu amukta phanbiyugaba. Aina hek phattaba thabak taubaga aigi pibamsida amuk hanjalhanbiyu. Madudi yaroi. Wafamdo yaw haiba taragadi nahaki awabase kanagumba mi amada puhanbadi yani. Aduga nahakna afaba tauriba makhaidi mahak phagalakadauribani. Aduga nahakna phattaba taurabadi adumak awaba haibado oigadoribani. Adubu karigumba nahaki mahut singedoriba midugi thamoi nahakna sohallurabadi khudakta mahaki awabado kokigadoribani. Aduga nangonda mase hanjilakadoribani. Wafamdu tabada nupi ahalna hairammi. Ipaibungo adugumba ama leiragadi inaugi awabase ai sodanamak pujage. Nupi ahalsigi puksial sauba minungsi khangba kathokpa haiba mataududa lainingbadu penkre asumna hairakhi. Nupi masa nahaki puksial duda ipase pungpen pele. Nahakna polakadoriba nasado sanagi masam panbi leibak amagi leimarembi oiba ngamzo. Aduga namana sa nunga yaifana panbo oizo. Masidagidi lainingbana mahaki mahigi matengna nupi atonbida tahlamba awabadu lauthokre. Nupi atonbidu hanagi saktamda hanjilaklammi. Aduga lainingbaduna nupi ahalduda hairammi. He puksal chaurabi. Nahakpudi laithung laina pakpi haibado oihaningde. Nahakti tasengba amakpa yaudraba semrang haribu usekto madu olaga leiro. Asumna hairaga nupi ahaldu sembrang haribu usektu olhalammi. Nupi ahalna sembrang onkibasida lalonba nupadu wakhal yamna nungairamde. Sembrang olaba mahaki nupibu khudangda tonghalaga kaplammi. Nupi atonbidudi mahaki awabadu masena pukre khalubada asukki matik haraurammi. Adubu mahak mapal thongdadi kapsinaraga sembrangdugi makokta nantharaga hairammi. Ise nahakpu athuba matamda taibangmi onanaba honageko. Masigi matung lainingbadudha makhoi hallage hairamlaga sembrang olaba nupidu puraga mayumda halaklammi. Nupi atonbina phana phatragasu
ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯒ ꯂꯩꯔꯤꯕ ꯃꯆꯦꯁꯤꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯅ ꯁꯦꯝꯕ꯭ꯔꯥꯡꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅꯗꯤ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯁꯥꯁꯨ ꯂꯨꯝꯕꯒ ꯀꯔꯤꯒ ꯌꯥꯝꯅ ꯋꯥꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯊꯣꯡꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯕ ꯃꯆꯦꯗꯨꯁꯨ ꯆꯥꯛꯁꯪꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯇꯣꯡꯂꯒ ꯂꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯐꯤꯗ ꯃꯩꯅ ꯋꯥꯏꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯗꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯃꯆꯦ ꯁꯦꯝꯕ꯭ꯔꯥꯡꯅ ꯈꯣꯡꯂꯤꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯩꯍꯨꯝꯗꯨ ꯁꯠ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯁꯦꯝꯕ꯭ꯔꯥꯡꯁꯤ ꯍꯥꯏꯔꯒ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗ ꯀꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯑꯗꯨꯒ ꯋꯥꯟꯊꯔꯒ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯇꯁꯨ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯊꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯁꯧ ꯁꯧ ꯂꯥꯎꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯡꯂꯛꯄ ꯃꯇꯝꯗꯗꯤ ꯐꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯂꯥꯛꯄꯗꯒꯤꯗꯤ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯩꯅ ꯋꯥꯏꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯄꯥꯈꯠꯅ ꯃꯩꯅ ꯆꯥꯛꯁꯤꯜꯂꯛꯂꯤꯕ ꯐꯤꯗꯨ ꯃꯈꯣꯡꯅ ꯅꯦꯠꯂꯒ ꯃꯨꯊꯠꯂꯝꯃꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯉꯁꯥꯏ ꯃꯆꯦ ꯁꯦꯝꯕ꯭ꯔꯥꯡꯅ ꯈꯣꯡꯂꯛꯈꯤꯕꯒꯤ ꯃꯔꯝꯗꯨ ꯃꯍꯥꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯂꯧꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯇꯨ ꯃꯃꯥꯟ ꯈꯤꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯅꯅꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ." ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨꯗ ꯃꯆꯦ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯏꯆꯦ, ꯆꯥꯛ ꯂꯣꯏꯒꯗꯧꯔꯦ, ꯆꯥꯊꯣꯛꯂꯁꯤ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ." ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯒ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯐꯖꯔꯕ ꯆꯔꯨꯒꯤ ꯃꯀꯣꯜ ꯑꯃꯈꯛ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤꯗꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯈꯛ ꯉꯥꯡꯅꯔꯒ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯝꯕ꯭ꯔꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯅꯥꯎꯕꯤꯃꯨꯛꯇꯪ ꯆꯥꯎꯕ ꯁꯅꯥꯒꯤ ꯃꯁꯝ ꯄꯥꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯂꯥꯏꯒꯤ ꯊꯧꯁꯤꯜ! ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯃꯄꯥ ꯑꯗꯨꯅ ꯂꯧꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯤ ꯃꯆꯥ ꯑꯃꯅ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯁꯦꯝꯕ꯭ꯔꯥꯡꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯄꯨꯊꯣꯛꯂꯒ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯁꯨꯃꯇꯤ ꯀꯧꯔꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯗꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯨꯅꯥꯎꯕꯤꯃꯨꯛꯇꯪ ꯆꯥꯎꯏ ꯑꯁꯨꯝ ꯍꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯝꯕꯗꯨꯗ ꯃꯃꯥ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟꯗ ꯊꯪꯅꯕ ꯏꯊꯠꯇ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯍꯟꯅꯤꯡꯕ ꯊꯣꯛꯂꯕꯗꯤ ꯆꯌꯣꯜ ꯑꯃꯗꯤ ꯀꯔꯤꯁꯨ ꯄꯤꯖ ꯄꯤꯊꯛꯄ ꯇꯧꯗꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯆꯌꯣꯜꯁꯤ ꯍꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯄ ꯇꯥꯔꯕꯗꯤ ꯑꯉꯥꯡꯁꯦ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯀꯥꯟꯗ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯦꯝꯕ꯭ꯔꯥꯡꯗ ꯇꯝꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡꯗꯨꯁꯨ
masana aphaba oinabagidamak magi masanupidubu mapuroibada harau sinarami. Asumna masanupi Sumatibu umangda laiba surung amagi manakta puraklammi. Aduga masanupibu tinkang sa useksingna soktanabagidamag tingkang panba uri-wari na yomsilammi. Surungdugi manungda thamlamle. Asomdadi nupi atonbidu na wari pumnamak tahubadagi phatta loksing thiba haurammi. Mahaki wakhalda asomna khalli angangsi mangkiba taragadi mase semrangsu soidanamak pairaga chatkrani. Mahaki khujil thorangna angangsi mangkibani haiba khangdaba taragadi mangonda karisu khudong thiba thokoi haina khalammi. Sayol ama sugadauba suknatangi nongma khaktang ngairaba kanda nupi atonbidu angang unaramdaigi lengba thinba sajinarammi. Matamduda lalonba nupatudi mahaki nupi atonbisi angang unagadawraba male khanbadagi mayok nabi amaibidu kaurammi. Mayok nabi amaibi lakle angang unanaba hotnarammi. Adubu matam kaya haukraba phauba nupi atonbidudi angang unaramde. Asum tawbasida mayok nabi amaibiduna nupi atonbidugi oidabasi khanglaklammi. Asumna hairammi, nupi karigino nahangna angang unaningba saribadi. Masida nupi atonbina kumlaklammi, ay sandang ayaiba yamna saningi. Madu saraga ay angang unaba ngamni. Natrabadi ay siba na hanba tare. Mahaki wasida mayok nabi amaibina sumlaboy khanbadagi lalonba nupaduda hairammi. Matamduda lalonba nupaduna asumna khummi. As sandang ayaibadi mafamsidadi phangdebo. Madu lawba satpa haibasi nongma supna hi holaga satkadawribani. Laibak amadagi lawrugadawribani. Adudi hayeng nungthilgumba satluba yagadra. Hayeng ayukse thabak amakhak lairi. Mayok nabi amaibina magi nupigi phibamsi yamna wana ure. Mahak madu sadaba taragadi angang unaba ngamdana mathwai thagadawba male hairammi. Matamduda lalonba nupa aduna nupi ahalda onsilammi aduga hairammi. Is kamdawni hayengdi chayol ama sapsana suba numitni kamay tawsige. Matamduda sembrangduna halaklaga angangdu lawthoklasi sandang ayaibadu hana lawbiruro haibagi matawgum ingit tawrakhi. Masidagidi lalonba nupadu satningda hi holaga sandang ayaibadu lawba chatkre. Sayol ama suba numitni sembrangdu masanupi lawrudabaduda mathwai yamna nungairamde. Adubu mahak manawnupigi phanabagidamak masa soirasanu haina khanbadagi penthokjarammi. Numit ninigi matungda lalonba nupadu sandang ayaiba puraga halaklammi. Aduga mayok nabi amaibi kaururaga sandang ayaibadu pijahalammi. Aduga mahakti surung tamna chatkre. Surung yoruba kandadi masanupi Sumatina sitha kapagi khonjel tarammi. Madudagidi mahak masanupigi manak tamna parap sangsilammi. Tingkhang singdu tapna haiduklammi. Masanupi bu lakhatpa matamdadi masanupidu taibang miyoiba amagi sangda saure haiba khanglammi. Masidagidi haraungna chenthuraklaga nungsa mangalda yengba kandadi masanupigi makhut namadi mi mandaba makhai yamna pikna palaga leirammi. Maduda yamna nungairamde. Asumna mahak masado puraga magi nupi semrangdugi manakta laklammi. Semrangdu masanupi ubaduda haraujaramme. Mahak masagi soinairaba makut nama ubada thoidokna nungaitaba phaurudre. Lalonba nupaduna mayok nabi amaibiduda magi nupi atonbidugi phibam hanglammi. Matamduda mayok nabi amaibina thakai amagi matungda angang unaba yai hairammi. Aduga mahak chatkre. Thaurang pumba magi nupi atonbina sinbani khanglawada lalonba nupadu yamna saurammi. Magi nupi atonbida thiina chairammi. Thakai amagi matungda nupi atonbidu masanupa amakhak poklammi.
ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗꯨꯗ ꯂꯂꯣꯟꯕꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ, ꯍꯦꯟꯅ ꯅꯛꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯇꯤꯗꯒꯤ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯦꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯃꯄꯥꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯑꯁꯨꯝꯅ ꯃꯆꯦ ꯁꯦꯝꯕ꯭ꯔꯥꯡꯗ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯏꯆꯦ ꯏꯕꯦꯝꯃ, ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯕꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯁꯣꯏꯅꯥꯏꯕꯤꯁꯦ ꯃꯕꯨꯛ ꯂꯥꯝꯂ ꯃꯥꯜꯂꯦ, ꯆꯥꯛ ꯏꯜꯂꯨ ꯂꯥꯎꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯃꯇꯤꯒꯤ ꯆꯥꯛ ꯍꯥꯞꯂꯤꯕ ꯄꯨꯈꯝꯗꯨ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯊꯝ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯤꯕ ꯁꯨꯃꯇꯤꯕꯨ ꯍꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯆꯠꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯥꯗ ꯈꯛ ꯆꯥꯛ ꯏꯟꯕꯤꯔꯒ ꯂꯩꯈꯤꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯨꯃꯇꯤꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯕ ꯌꯥꯕ ꯑꯃꯨꯟꯕ ꯎꯍꯩ-ꯋꯥꯍꯩ ꯊꯤꯔꯨꯔꯒ ꯃꯆꯤꯟꯗ ꯑꯃꯨꯟꯕ ꯎꯍꯩ ꯑꯃꯈꯛ ꯆꯤꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯂꯝ ꯁꯛꯂꯝꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯍꯩꯗꯨ ꯃꯆꯥꯅꯨꯄꯤ ꯁꯨꯃꯇꯤꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟꯅ ꯆꯤꯛꯂꯒ ꯆꯥꯛꯁꯤꯡꯗꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯔꯤ ꯃꯆꯥ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯗꯒꯤ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯝꯀꯛ ꯆꯥꯎꯔꯦ꯫ ꯅꯣꯡꯃ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯨꯃꯇꯤꯅ ꯏꯟꯕꯗ ꯃꯅꯥꯎꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯗꯨ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡꯗ ꯍꯨꯕꯥꯠꯂꯒ ꯏ ꯊꯣꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯀꯞꯄꯗꯨꯗ ꯁꯨꯃꯇꯤꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯇꯤꯕꯨ ꯏꯟꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯉꯥꯡ ꯀꯞꯂꯝꯕꯗꯨꯗ ꯀꯩꯗꯧꯔꯦ ꯀꯞꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯣ ꯁꯨꯃꯇꯤꯅ ꯏꯆꯥ ꯇꯣꯟꯗꯣꯟꯕꯁꯦ ꯏ ꯊꯣꯛꯄ ꯃꯈꯩ ꯐꯨꯔꯤꯕꯅꯦ"꯫ ꯃꯗꯨꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯇꯨꯡ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤꯕꯨ ꯆꯩꯔꯝ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯉꯁꯥꯏꯗꯒꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯂꯂꯣꯟꯕꯗꯨꯗ ꯃꯆꯥꯕꯨ ꯐꯨꯕꯤꯒꯅꯨ, ꯃꯆꯥ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯆꯤꯛꯂꯝꯃꯤ꯫ ꯂꯂꯣꯟꯕꯅ ꯃꯁꯤꯒꯤ ꯁꯦꯝꯕ꯭ꯔꯥꯡꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯤ, ꯎꯃꯪꯗꯔꯥ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯁꯦꯝꯕ꯭ꯔꯥꯡꯗꯨꯗ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯕꯨ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ꯫ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯇꯤꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯁꯤꯗ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯅꯪꯒꯟ ꯑꯃꯗꯤ ꯐꯥꯏꯒꯟꯒꯤ ꯁꯔꯨꯛꯇ ꯄꯥꯠꯄ ꯄꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯂꯂꯣꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗ "ꯑꯉꯥꯡ ꯑꯅꯤꯒ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯤ ꯍꯣꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯏꯄꯥꯛ ꯏꯌꯥꯏꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯈꯛꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯊꯋꯥꯏ ꯃꯥꯡꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯔꯝꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯔꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯂꯣꯟꯕ ꯅꯨꯄꯥꯁꯤꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯈꯤꯕꯁꯨ ꯃꯔꯜ ꯃꯊꯨꯝꯁꯤꯡꯁꯤ ꯄꯥꯝꯕꯗꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯃꯇꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯕ ꯃꯈꯩ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯨꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯁꯨꯃꯇꯤꯕꯨ ꯐꯨꯕꯤ ꯆꯩꯕꯤꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ
ꯀꯔꯤꯒꯨꯝꯕ ꯁꯦꯝꯕ꯭ꯔꯥꯡꯗꯨꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯁꯥꯗ ꯐꯨꯔꯤ ꯑꯃ ꯑꯅꯤꯗꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯔꯛꯄꯅ ꯁꯨꯃꯇꯤ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯔꯛꯂꯝꯃꯤ꯫ ꯁꯨꯃꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯌꯦꯡꯕꯗ ꯄꯦꯅꯥꯏꯗꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯐꯖꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯜꯂꯤꯕ ꯁꯝꯁꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯝ ꯅꯠꯇꯦ, ꯇꯁꯦꯡꯕ ꯁꯅꯥꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯅꯣꯡꯃꯗꯤ ꯁꯨꯃꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯁꯝꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯌꯦꯡꯉꯣꯏ, ꯅꯄꯥꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯃꯥꯁꯨ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯒ ꯂꯩꯈꯤꯕꯗꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ ꯁꯝꯁꯦ ꯌꯣꯜꯂꯒ ꯏꯃꯨꯡꯒꯤ ꯑꯆꯤꯟ ꯑꯔꯥꯛꯁꯦ ꯈꯔꯗꯪ ꯀꯣꯛꯅꯅꯕ ꯁꯤꯖꯤꯟꯅꯁꯤꯀꯣ꯫ ꯏꯃꯥꯇꯣꯟ, ꯑꯩꯒꯤ ꯁꯝꯁꯦ ꯄꯥꯝꯃꯨꯏꯌꯦ, ꯀꯛꯄ ꯉꯝꯂꯣꯏꯌꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯦꯝꯅ ꯆꯥꯔꯤꯕꯗꯨꯕꯨ ꯆꯥꯕꯤꯔꯅꯨꯋꯣ꯫ ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯅꯃꯥ ꯅꯆꯥ ꯏꯃꯨꯡꯒꯤ ꯑꯆꯤꯟꯕꯒ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔ ꯆꯠꯂꯣ." ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯁꯨꯃꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯇꯣꯟ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯒꯤ ꯁꯝꯁꯦ ꯀꯛꯄꯤꯔꯣ." ꯃꯃꯥꯇꯣꯟꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ, ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯩ꯫ ꯅꯁꯝ ꯐꯖꯕꯗꯣ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ." ꯃꯁꯤꯗꯒꯤꯗꯤ ꯁꯨꯃꯇꯤ ꯃꯁꯥꯅ ꯑꯣꯏꯅ ꯃꯁꯝꯗꯨ ꯅꯥꯔꯨꯝꯗ ꯇꯨꯕꯠ ꯀꯛꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯁꯝꯗꯨ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯕ꯭ꯔꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯞꯂꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛ ꯀꯔꯤꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯏꯔꯝꯂꯤꯕꯅꯣ? ꯃꯤ ꯑꯣꯏꯔꯝꯃꯨ ꯌꯥꯗꯕ꯭ꯔꯥ? ꯅꯍꯥꯛꯅ ꯃꯤ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏ" ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥ ꯁꯦꯝꯕ꯭ꯔꯥꯡꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯃꯇꯤꯒꯤ ꯃꯈꯨꯠꯇ ꯃꯆꯤꯟꯅ ꯀꯛ ꯍꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯗꯤ ꯁꯨꯃꯇꯤꯒꯤ ꯁꯅꯥꯒꯤ ꯃꯁꯝꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯃꯥꯇꯣꯟꯗꯨꯗꯤ ꯁꯨꯃꯇꯤꯒꯤ ꯃꯁꯝꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯁꯅꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯝꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯝꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯣꯠꯐꯝꯗꯨꯒꯤ ꯃꯄꯨꯅ ꯁꯦꯜꯌꯥꯝ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦꯜꯌꯥꯝꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯠꯅꯕ ꯐꯖꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯃꯔꯨꯝ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯊꯠꯇꯨꯒꯤ ꯅꯤꯡꯊꯧꯗꯨ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯁꯅꯥ ꯌꯣꯟꯕ ꯄꯣꯠꯐꯝꯗꯨꯗ ꯐꯖꯔꯕ ꯁꯅꯥꯒꯤ ꯁꯝ ꯑꯃꯈꯛ ꯌꯥꯎꯔꯝꯕꯗꯨꯗ ꯄꯥꯝꯃꯟꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯁꯝꯗꯨ ꯂꯩꯔꯝꯃꯤ, ꯑꯃꯗꯤ ꯁꯝꯗꯨ ꯀꯅꯥꯅ ꯌꯣꯜꯂꯝꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯣꯜꯂꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯁꯝꯗꯨ ꯄꯨꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯝꯗꯨꯒꯤ ꯃꯄꯨꯗꯨ ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯗꯧꯕꯅꯣ ꯍꯥꯏꯅ ꯇꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯝꯗꯨꯒꯤ ꯃꯄꯨꯗꯨ ꯊꯑꯣꯏꯅ ꯊꯤꯒꯦ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯁꯨꯃꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯇꯣꯟꯗꯣꯟꯕꯒꯤ ꯅꯨꯄꯤꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯐꯥꯎꯕ ꯁꯨꯍꯜꯂꯝꯗꯦ꯫ ꯁꯨꯃꯇꯤꯗ ꯂꯣꯏꯅꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯇꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ ꯈꯜꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯃꯃꯥꯇꯣꯟ ꯄꯦꯜꯂꯛꯇꯕꯗꯒꯤ ꯁꯨꯃꯇꯤꯁꯤ ꯌꯨꯝꯗꯒꯤ ꯃꯔꯥꯜ ꯑꯃꯈꯛ ꯄꯤꯁꯤꯜꯂꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯅꯤ ꯃꯃꯥꯇꯣꯟꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯉꯛꯁꯝꯗꯒꯤ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯇꯤꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯉꯥꯟꯕꯒꯗꯤ ꯇꯨꯝꯂꯤꯉꯩꯗ ꯂꯤꯛ ꯃꯥꯡꯈ꯭ꯔꯦ, ꯃꯧꯒꯤ ꯃꯉꯛꯁꯝꯗꯒꯤ ꯂꯤꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯧꯗꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯟꯗꯣꯟꯕꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯤꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯒꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯥꯡꯈ ꯂꯨꯈꯥ ꯐꯃꯨꯡ ꯐꯥꯅꯨꯡ ꯍꯥꯏꯒꯠꯂꯒ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯃꯆꯦ ꯁꯨꯃꯇꯤꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯤꯛꯇꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯕꯗꯒꯤ
ꯃꯃꯥꯇꯣꯟꯅ ꯁꯨꯃꯇꯤꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯃꯧ ꯑꯗꯨꯅ ꯐꯥꯎꯕ ꯁꯨꯃꯇꯤꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯝꯕ꯭ꯔꯥꯡꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯃꯆꯥꯕꯨ ꯐꯨꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯈꯣꯡꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯐꯨꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯈꯨꯠꯇꯁꯨ ꯆꯤꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯔꯨꯁꯦ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯂꯒ ꯊꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯁꯨꯃꯇꯤꯒꯤ ꯃꯁꯝꯗꯨꯁꯨ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯇꯣꯟꯅ ꯃꯉꯛ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯁꯨꯃꯇꯤꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯨꯃꯇꯤ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥꯕꯨ ꯀꯧꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯤꯠꯀꯞ ꯇꯥꯔꯨꯔꯒ ꯇꯁꯦꯡꯅ ꯁꯦꯝꯕ꯭ꯔꯥꯡꯗꯨ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯆꯥꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ, ꯑꯩꯅ ꯁꯦꯝꯕ꯭ꯔꯥꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯂꯩꯔꯤꯕꯁꯦ ꯏꯅꯥꯎꯅꯨꯄꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯅꯤꯀꯣ꯫ ꯅꯕꯨꯛꯆꯦꯜ ꯑꯗꯨꯛ ꯐꯠꯇꯕ ꯑꯩꯅ ꯆꯥꯛꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯅꯍꯥꯛꯁꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯒ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯁꯣꯝꯗ ꯃꯃꯥꯇꯣꯟꯗꯨ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯎꯟꯁꯥꯗꯨ ꯈꯨꯏꯖꯤꯜꯂꯛꯂꯒ ꯃꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯄꯥꯠꯄ ꯑꯄꯣꯝ ꯑꯇꯪꯁꯤꯡꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝꯗꯨꯗ ꯃꯆꯥꯒ ꯃꯃꯧꯒꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯅꯦꯝꯕꯨ ꯎꯕꯗꯨꯗ ꯍꯟꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯅꯪ ꯆꯪꯂꯛꯀꯅꯨ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯕꯤꯔꯨꯔꯣ꯫ ꯃꯆꯥꯅꯨꯄꯥꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯇꯣꯟꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯣꯜꯂꯒ ꯂꯩꯔꯨꯔꯕ ꯁꯨꯃꯇꯤꯒꯤ ꯃꯃꯥꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯨꯃꯇꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯁꯦꯝꯕ꯭ꯔꯥꯡꯅ ꯃꯤ ꯑꯣꯜꯂꯛꯂꯕꯗ ꯁꯨꯃꯇꯤꯒꯤ ꯁꯣꯏꯅꯥꯏꯔꯝꯕ ꯃꯈꯨꯠꯇꯨꯁꯨ ꯈꯨꯗꯛꯇꯨꯗ ꯐꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯃꯇꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯩꯗꯥꯡꯐꯝ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯝꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯃꯃꯥꯅ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯖꯐꯝ ꯂꯧꯔꯨꯔꯁꯤ, ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯁꯦꯡꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯃꯇꯤꯅ ꯋꯥꯏ ꯁꯤꯠꯂꯝꯃꯤ, ꯃꯃꯥꯅ ꯋꯥꯏ ꯇꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯁꯨꯃꯇꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯁꯛ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯎꯔꯛꯄꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯇꯁꯦꯡꯅ ꯁꯨꯃꯇꯤꯕꯨ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯁꯨ ꯁꯨꯃꯇꯤ ꯃꯁꯝ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯛꯁꯤꯜꯂꯨꯔꯒ ꯁꯨꯃꯇꯤꯕꯨ ꯄꯥꯝꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯃꯇꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯃꯃꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯁꯨꯃꯇꯤꯒꯤ ꯃꯁꯝꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕ ꯁꯝꯗꯨꯒꯤ ꯃꯄꯨꯗꯨ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯃꯇꯤꯒꯤ ꯃꯃꯥꯇꯣꯟꯗꯨꯗꯤ ꯃꯍꯥꯛꯄꯨ ꯍꯪꯒꯣꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯣꯠꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯀꯞꯇꯨꯅ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯈꯤ꯫